Government of India gi bomb amasung nongmaina Manipur miyam gi kholau namthaba ngamloi haina Amuco gi President S Sanjoy na phongdurakli wafam asingasi Amuco amawawa kohar MSF amadi PLM-PAM na sinduna micham miyam gi lanthum amadi punsi ngakpa ngamdraba Central Security sing leibiranu haiba demanda chatkiba miyam gi khongchat amagamari leinana phongdokibane Maitai Pangal gi naha kyana sarugyaduna pangthokiba khongchat adu Imphal East District ki Hatagolapati dagi lamthaki khongchat aduna konung mamang tamna laklaga konung mamangi traffic island dagi amuk lamthafam tamna halaktuna loishinki toan ba kholau kaya lauduna chatkiba khongchat aduda pamdaba thodok amata thoktana ingna chikna loishinki khongchat aduga mari leinana S Sanjoy na makata na hai Government of India gi thoshil sing ase ngasidi miyamna mayek singna khangnarakpana lenga ki policy singi mayokta paktaknana lepakpane lamdam asigi micham miyam Central Force singi mamangda hatlaba fauba kanbidana leithokle Masigi ona tainabada Central Force na kuki terrorist singi michangda tongshinduna makoi ngak senduna leide ngasi Manipur da thokliba irang sing asigi pau international media sing yokrabani adubu leibak asigi Prime Minister amasong Union Home Minister nadi irang asigi matangda wafam amata phongdoktana khangshin usinnaduna leide Hauzik chathariba mawong asida adumak chathaduna leirabadi lamdam asida civil war lagroi haninga leite khunai asi kananaba miyamna Hotnarapa matamda thoklapa afafattagi tekcha khudima Government of India na pugadabane Government of India na Manipur muthatnaba hotnaraklabadi Manipur kaidringaida India hana kaigani haibase khangbiyu miyamnasu amatta oina punsinduna khunai asi kananaba amatta oina hotnaminarsi hainasu mahana makatana phongdorakli Makadi hena miyam iyo kangalakani hena no kangalakani taptabadi khalu no nakoi bomb to no ina koi na adum so threat people ngamoi akoi miyam sing hingbagi right lai hingbagi dagi akoi ning tamne hingbagi sakti adu na thuna pan akoi irog du izati lepsa bi wakana du ngasi chap chana akoi da pawre adu akoi ning tamne hena pare ning tamdagi de akoi da thoi bomb cheng ase mosing hengalakani akoi iram du irei ba se akoi ngakchare gadi problem khudim akoi solve raga pichiri gi mamang da akoi se takpada sport culture and the industry and the scientists kya da akoi kasu no polero so polero haiso kai khangi maram aduna akoi ngasi di ning tambana tana kasu upai leitre maram aduna mokoi gi left taba akoi bu expect taba policies singa se sathara letro gadi akoi civil war natraga akoi strongly against the government in that akoi ning tamba talakani Nakalamaromda Hatta Golapati Apunba Club ki coordinator Haji Arafat Ali na hai ngasi pangthokliba democratic oiba khongchet asida Hatta Golapati ki club taret Nepal romna sarugyari tronglawbida chatharakiba terror attack yauna matam sangna lamdam ase tangdu leitadana leirakpana miyam ase khamthengna wanare maramaduna mari leinaba sengna lamdam asida tangdu leitaba hanjil hanna bahotnabiyo hainasu mahanamaka tana phongdokhi Sumana koi lebaki oibada susida honak trong law bita terror attack toropa Manipur da tangdu leita raktaba sumba shanti oirakaba mayam ama siana yoropa Manipur da leireiba phibam je kuina sahi ahum hena warak pasi praja mayam gi sentiment ji yenga ga khoi tai phagna Manipur da leminai ba maitai pangal su akhoi su right lei akhoi su hakli akhoi su share ni akhoi su contribution akhoi gi right foldo akhoi su nungai jadaba pen jadaba adugi damata akhoi su lebak mayam da Manipur government da adi India government da masi athuba matam da shanti purakpiu Manipur da peaceful ohenbiu haiba peace and coexistence hanjinabe damata akhoi saru gajai athuba matam government su ati hanjinabe haiba hamsu apunba club mayam gi magai de ju